So last class the nomenclature of alkane bond line notation tamgane ko ngasi sina last class to ki exercise yengsi ko maming khara tuonbagi practice tawsi. Last class ki a rule khara to habit revision when hijack. First akhina kanati longest chain carbon thigadaba ko alkane ginina carbon single bond ki longest chain thire aduga kuna karoidaba ama ina star mark pirasu hapungani ko bracket ta net not be straight haido straight oidragasu yai haido aduma karoidaba. Next numbering karamba side tagi thongani hai nangi branch natra substituent na less carbon number tabada thirakadabne aduga kaigumba position of the branch chap manaramba taragadi nang karambada preference pigani hai numbering to matamda alphabetically yengo. That means alphabetically hanba branch natra substituent to the less carbon number tahalo haiba previous class tawgiba singdo aduga makha chatrakpada koina kai tamgi bond line notation tamgi ko. So bond line notation da tawridu kaino every carbon khudima line denote tawgibane ko ana bond line notation gi matungina every end of a line has carbon ham line aroiba khudima carbon legani line gi join line gi samdabam khudima carbon legani haigibane ko. Ona ka chatrakpoina exercise ti yengase hoje sida yengo sumaina thola yare ko. Sometimes angang kharadi kamain tawi sigi nitro NO2 group ki sida number 1 hairaga numbering p adu aina last class ta haibado numbering p kana hakta pigadamni hai only carbon khakta pigadamni ko auna sinam longest chain thiro hana longest chain de nangi sigi chain se dum oirani then numbering piro numbering p matamda sida 1 tholani maramdi si branch si carbon number 1 khwaina 2 3 4 ona kai korani 1 da branch nitro haibamda pamina 1 nitro carbon marigi waruti but carbon marta kai lay single bond on a e tarane. So 1 nitro butane hai si oirada to pe example am yengchiko sida sumaina yaura branch ani. The first nangi longest chain carbon thiro longest chain carbon si sina oirani. Then numbering karamba side tagi thongani haidudi karamba side tagi thongani yenguko either left side oigera right side oigera nangi branch to less carbon number tahaloba nangi sida branch ki mamingdi yengiroi ko branch ani raukpa matamda either left side oigera right side oigera branch to less carbon number tahaloba aduga alphabetically karam kanda yengani nangi position of the branch to manaba matamda alphabetically yengani ana sidi nang right side te thiba taragadi nangi branch carbon number 2 da phangeba left side te thiba taragadi nangi branch carbon number 3 da phangba haweba ana 2 sina nake ko 2 sina less carbon oire na right te thirani 1 2 3 4 5 6 adi aina last hagido counting di hodaba pose khutima branch natragana substituent that is prefixing hai ona sisu kana ta hore prefix sisu prefix hojik sigi prefix si mamin kai kauni yengo carbon ne koibada last class ta hagibadu bond mari legadamni hai awat padun hydrogen ona sigi carbon sigi bond sida ama leijare ani kya hapani sida hydrogen ahum sisu hydrogen ahum ana CH3 sina branch oiba taragadi kai kaugi ngasai methyl aduga aina yam maruina hainingbache satra ayamba methyl iba matamda sida e hekta hapakaneba kadaidagi e ko luino khangdaba ona simasi yawba yade ko chexilosi methyl haiba taragadi METHYL kaktane
ꯌꯥꯔꯦꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯀꯝꯄꯥꯎꯟꯁꯤꯒꯤ ꯃꯃꯤꯡꯁꯤ ꯊꯣꯜꯂꯁꯤ ꯍꯧꯖꯤꯛ ꯁꯣ ꯀꯝꯄꯥꯎꯟꯁꯤꯒꯤ ꯃꯃꯤꯡ ꯊꯣꯜꯂꯁꯤꯀꯣ ꯇ꯭ꯔꯥꯏ ꯇꯧ ꯍꯥꯟꯅ ꯅꯁꯥꯅ ꯁꯣ 2ꯗ ꯃꯤꯊꯥꯏꯜ 4ꯗꯁꯨ ꯃꯤꯊꯥꯏꯜ ꯕ꯭ꯔꯥꯟꯁ ꯑꯅꯤꯁꯤ ꯃꯥꯟꯅꯔꯦꯀꯣ ꯑꯗꯨꯗꯤ ꯀꯔꯤ ꯊꯣꯛꯂꯛꯀꯅꯤ 2 ꯆꯞ ꯃꯥꯟꯅꯔꯕꯅꯤꯅ ꯕ꯭ꯔꯥꯟꯁ ꯃꯃꯤꯡ ꯑꯅꯤꯁꯤ ꯀꯣꯃꯥ 4 ꯁꯤꯒꯤ ꯍꯥꯏꯐꯦꯟꯁꯤ ꯌꯥꯎꯒꯗꯕ ꯑꯃꯁꯨ ꯃꯤꯊꯥꯏꯜꯅꯤ ꯑꯃꯁꯨ ꯃꯤꯊꯥꯏꯜ ꯃꯤꯊꯥꯏꯜ ꯑꯅꯤ ꯀꯌꯥ ꯁꯨꯔꯦ ꯑꯅꯤ ꯃꯤꯟꯁ ꯀꯦꯃꯤꯁꯇ꯭ꯔꯤꯗ ꯗꯥꯏ ꯑꯗꯨꯅ ꯕ꯭ꯔꯥꯟꯁꯀꯤ ꯃꯃꯤꯡꯗꯤ ꯃꯤꯊꯥꯏꯜ ꯀꯥꯔꯕꯣꯟ ꯄꯨꯟꯅ ꯀꯌꯥꯅꯣ 3 3ꯀꯤ ꯋꯥꯔꯨꯠꯇꯤ ꯍꯦꯛꯁ ꯀꯥꯔꯕꯣꯟ ꯀꯥꯔꯕꯣꯟ ꯃꯔꯛꯇ ꯀꯩ ꯂꯩ ꯁꯤꯡꯒꯜ ꯕꯣꯟ ꯑꯗꯨꯗꯤ ꯑꯜꯀꯦꯟ ꯇꯥꯔꯦꯀꯣ ꯑꯜꯀꯦꯟꯒꯤ ꯁꯐꯤꯛꯁꯇꯤ ANE 2,4 ꯗꯥꯏꯃꯤꯊꯥꯏꯜ ꯍꯦꯛꯁꯦꯟ ꯀꯧꯔꯅꯦꯕ ꯁꯤꯒꯤ ꯍꯥꯏꯐꯦꯟꯁꯤ ꯀꯥꯎꯒꯅꯨꯀꯣ ꯅꯦꯛꯁ ꯑꯇꯣꯞꯄ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯌꯦꯡꯉꯁꯤ ꯁꯄꯣꯁ ꯁꯨꯃꯥꯏꯅ ꯊꯣꯜꯂꯦ ꯈꯜꯂꯣ ꯁꯤ ꯀꯝꯄꯥꯎꯟ ꯁꯨꯃꯥꯏꯅ ꯄꯤꯔꯝꯃꯦꯕ ꯑꯗꯨꯗ ꯃꯃꯤꯡ ꯂꯣꯡꯒꯦꯁ ꯆꯦꯟ ꯊꯤꯔꯁꯤꯀꯣ ꯅꯪꯒꯤ ꯂꯣꯡꯒꯦꯁ ꯆꯦꯟ ꯐꯥꯔꯁꯇ ꯂꯣꯡꯒꯦꯁ ꯆꯦꯟ ꯅꯣꯏꯅ ꯇꯧꯒꯗꯕꯗꯣ ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯔꯛꯀꯦꯀꯣ ꯁꯥꯇ꯭ꯔ ꯑꯌꯥꯝꯕ ꯃꯦꯛꯁꯤꯃꯝ ꯁꯥꯇ꯭ꯔꯅ ꯇꯧꯔꯤꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯂꯣꯡꯒꯦꯁ ꯆꯦꯟꯁꯤ ꯁꯤ ꯑꯣꯏꯔꯅꯤ ꯑꯗꯨꯒ ꯁꯤꯅ ꯕ꯭ꯔꯥꯟꯁ ꯑꯣꯏꯍꯧꯔꯅꯤ ꯑꯗꯨꯅ C2H5 ꯑꯣꯏꯔꯒꯗꯤ C2H5ꯅ ꯕ꯭ꯔꯥꯟꯁ ꯑꯣꯏꯔꯒꯗꯤ ꯏꯊꯥꯏꯜ ꯕ꯭ꯔꯥꯟꯁ ꯇꯥꯔꯦ ꯑꯩꯅ ꯇꯧꯔꯤꯁꯦ ꯁꯥꯇ꯭ꯔꯁꯤꯡꯅ ꯇꯧꯕꯗꯨꯅꯤꯀꯣ ꯑꯗꯨꯒ ꯅꯝꯕꯔꯤꯡꯗꯤ ꯁꯤꯗꯒꯤ ꯔꯥꯏꯠ ꯁꯥꯏꯠꯇ ꯊꯤꯔꯅꯤ ꯔꯥꯏꯠ ꯁꯥꯏꯠꯇ ꯊꯤꯕ ꯇꯥꯔꯒꯗꯤ ꯀꯥꯔꯕꯣꯟ ꯅꯝꯕꯔ 2ꯗ ꯇꯥꯔꯦ ꯍꯥꯏꯔꯒ ꯑꯗꯨ ꯀꯃꯥꯏꯅ ꯊꯣꯛꯂꯛꯑꯅꯤ ꯁꯥꯇ꯭ꯔꯁꯤꯡꯅ ꯊꯣꯛꯂꯛꯇꯣꯏꯗꯣ ꯁꯤꯗ 2 ꯏꯊꯥꯏꯜ 2ꯗ ꯏꯊꯥꯏꯜ ꯂꯩꯕꯒꯤꯅꯤꯀꯣ ꯀꯥꯔꯕꯣꯟ 3ꯀꯤ ꯋꯥꯔꯨꯠ ꯍꯦꯛꯁ ꯀꯥꯔꯕꯣꯟ ꯀꯥꯔꯕꯣꯟ ꯃꯔꯛꯇ ꯁꯤꯡꯒꯜ ꯕꯣꯟ ꯂꯩꯔꯕꯅꯤꯅ ꯑꯜꯀꯦꯟꯒꯤ suffixities ANE ꯁꯤ ꯁꯨꯝ ꯌꯦꯡꯕ ꯃꯇꯝꯗ ꯌꯥꯝ ꯆꯨꯝꯕ ꯃꯥꯟꯕꯅꯤꯀꯣ ꯁꯤ ꯇꯣꯇꯦꯜꯂꯤ ꯔꯣꯡ ꯑꯩ ꯂꯥꯜꯂꯤꯗꯨ ꯀꯩꯒꯤꯅꯣ ꯍꯥꯏꯔꯛꯀꯦꯀꯣ ꯁꯤꯗ ꯌꯦꯡꯉꯣ ꯁꯤꯗ 1 2 3 4 5 6 ꯁꯤꯗ ꯀꯅꯥ ꯂꯩ C2H5 ꯅꯪꯅ ꯀꯥꯎꯈꯤꯕꯁꯤ ꯀꯩꯗ ꯁꯣꯏꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯅꯪꯒꯤ ꯋꯥꯈꯜꯗ C2H5ꯁꯦ ꯁꯤꯕꯨ ꯏꯔꯒꯗꯤ ꯏꯊꯥꯏꯜ ꯕ꯭ꯔꯥꯟꯁ ꯑꯣꯏꯅ ꯑꯗꯨꯝ ꯎꯔꯒ ꯂꯩꯔꯦꯕ ꯑꯗꯨ ꯀꯩꯒꯤꯅꯣ ꯑꯗꯨ ꯃꯨꯟꯅ ꯄꯥꯕ ꯌꯧꯗꯕꯩꯅꯤ ꯑꯗꯨꯃ ꯁꯣꯏꯔꯦ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯏꯕ ꯃꯇꯝꯗ C2H5ꯁꯤ ꯁꯨꯃꯥꯏꯅ ꯏꯔꯁꯨ either C2H5 ꯏꯒꯦꯔꯥ or CH2 CH3 ꯍꯥꯏꯅ ꯏꯒꯦꯔꯥ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯔꯝꯒꯅꯦꯕ ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯀꯟꯐ꯭ꯌꯨꯁꯇꯨ ꯂꯩꯇꯅꯕ C2H5ꯁꯦ ꯑꯩꯁꯤꯗ CH2 CH3 ꯍꯥꯏꯅ ꯁꯦꯝꯗꯣꯛꯑꯒꯦꯕ ꯑꯗꯨꯗꯤ ꯀꯥꯔꯕꯣꯟ 2 ꯍꯥꯏꯗ꯭ꯔꯣꯖꯦꯟ 5 C2H5ꯇꯨꯅꯦꯕ ꯁꯨꯃꯥꯏꯅ ꯊꯣꯜꯂꯝꯕ ꯇꯥꯔꯒꯗꯤ ꯅꯪ ꯀꯝꯄꯥꯎꯟ ꯁꯨꯃꯥꯏꯅ ꯂꯩꯔꯝꯕ ꯇꯥꯔꯒꯗꯤ ꯅꯝꯕꯔꯤꯡ ꯀꯥꯏꯗꯒꯤ ꯊꯣꯜꯂꯅꯤ ꯃꯊꯛꯇꯤ ꯑꯣꯏꯅ ꯊꯣꯛꯂꯛꯄ ꯇꯥꯔꯅꯦꯕ 1 2 3 4 5 6 7 ꯍꯥꯏꯁꯦ ꯁꯤꯗ ꯀꯥꯎꯟꯇꯤꯡꯗ ꯌꯥꯎꯍꯧꯗ꯭ꯔꯕꯅꯤꯅ ꯁꯤ ꯀꯩ ꯇꯥꯔꯦ ꯅꯪꯒꯤ ꯕ꯭ꯔꯥꯟꯁ ꯅꯠꯇ꯭ꯔ ꯁꯕꯁꯇꯤꯇꯨꯌꯦꯟꯠ ꯁꯤꯗ ꯍꯥꯏꯗ꯭ꯔꯣꯖꯦꯟ ꯀꯌꯥ ꯂꯥꯛꯑꯅꯤ 3 ꯑꯗꯨꯗꯤ ꯁꯤ ꯀꯅꯥ ꯇꯥꯔꯦ ꯃꯤꯊꯥꯏꯜ ꯑꯗꯨꯅ ꯑꯆꯨꯝꯕꯗ ꯅꯪꯒꯤ ꯁꯤꯒꯤ ꯒꯤꯕꯟ ꯀꯝꯄꯥꯎꯟꯒꯤ ꯃꯃꯤꯡꯁꯦ ꯀꯔꯤ ꯀꯧꯔꯅꯤ 3 ꯃꯤꯊꯥꯏꯜ ꯀꯥꯔꯕꯣꯟ ꯄꯨꯟꯅ ꯀꯌꯥꯅꯣ 8ꯀꯤ ꯋꯥꯔꯨꯠꯇꯤ F ꯀꯥꯔꯕꯣꯟ ꯀꯥꯔꯕꯣꯟ ꯃꯔꯛꯇ ꯀꯩ ꯂꯩ ꯁꯤꯡꯒꯜ ꯕꯣꯟ ꯑꯗꯨꯗꯤ ꯑꯜꯀꯦꯟ ꯇꯥꯔꯦꯀꯣ ꯑꯜꯀꯦꯟꯒꯤ suffixities ANE ꯍꯥꯏ ꯑꯁꯤꯗ ꯁꯤꯅ ꯆꯨꯝꯕ ꯑꯣꯏꯒꯗꯕ ꯁꯤꯃꯗꯤ ꯇꯣꯇꯦꯜꯂꯤ ꯔꯣꯡꯅꯤꯀꯣ ꯑꯗꯨꯒ ꯉꯁꯥꯏ ꯁꯤꯒꯤ ꯀꯝꯄꯥꯎꯟꯁꯤ ꯃꯃꯤꯡ ꯊꯣꯟꯕ ꯃꯇꯝꯗ ꯅꯪꯅ ꯀꯥꯎꯔꯣꯏꯗꯕ ꯑꯃ ꯑꯩꯅ ꯁꯤꯗ ꯋꯥꯔꯗꯁꯦ
ꯗꯥꯏ ꯂꯥꯛꯄ ꯃꯇꯝꯗ ꯁꯤꯗ ꯃꯁꯤꯡꯁꯦ ꯄꯣꯖꯤꯁꯟꯁꯤ ꯃꯁꯤꯡ ꯅ꯭ꯌꯨꯃꯔꯤꯀꯦꯜꯗ ꯀꯌꯥ ꯁꯨꯏ? 2 ꯁꯨꯏ, ꯁꯤꯃꯁꯨ ꯀꯥꯎꯔꯣꯏꯗꯕ꯫ ꯕꯣꯟ ꯂꯥꯏꯟ ꯅꯣꯇꯦꯁꯟꯗ ꯑꯃꯨꯛ ꯑꯦꯛꯁꯔꯁꯥꯏꯖ ꯇꯧꯔꯁꯤꯀꯣ꯫ ꯁꯣ ꯕꯣꯟ ꯂꯥꯏꯟ ꯅꯣꯇꯦꯁꯟꯗ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯈꯜꯂꯣ, ꯁꯤꯅ ꯕꯤ ꯑꯥꯔ, ꯁꯤꯅ ꯑꯦꯐ꯫ ꯅꯣꯏꯅ ꯁꯤꯒꯤ ꯁꯨꯃꯥꯏꯅ ꯀꯝꯄꯥꯎꯟꯁꯤ ꯄꯤꯕ ꯃꯇꯝ ꯅꯝꯕꯔꯤꯡꯁꯤ ꯕ꯭ꯔꯣꯃꯤꯟꯒ ꯐ꯭ꯂꯣꯔꯤꯟꯒꯁꯨ ꯌꯥꯎꯁꯤꯜꯂꯛꯏꯀꯣ, ꯑꯗꯨꯁꯨ ꯂꯥꯜꯂꯦ꯫ ꯗꯦꯟ ꯁꯤꯗ ꯌꯦꯡꯉꯣ, ꯅꯝꯕꯔꯤꯡ ꯊꯣꯟꯕ ꯃꯇꯝꯗ ꯑꯩ ꯂꯦꯐꯇꯩ ꯊꯤꯔꯦ, ꯂꯦꯐꯇꯩ ꯊꯤꯕ ꯇꯥꯔꯒꯗꯤ ꯁꯤꯗ 1 2 3 4 5 ꯇꯥꯔꯦ꯫ ꯔꯥꯏꯠꯇꯩ ꯊꯤꯔꯦ ꯈꯜꯂꯣ, ꯔꯥꯏꯠꯇꯩ ꯊꯤꯔꯗꯤ ꯁꯤꯗ 1 2 3 4 5 ꯂꯦꯐꯇꯩ ꯊꯤꯔꯒꯁꯨ, ꯅꯪꯒꯤ ꯉꯁꯥꯏ ꯂꯦꯐꯇꯩ ꯊꯤꯔꯒꯁꯨ ꯕ꯭ꯔꯥꯟꯁꯁꯤ ꯀꯥꯔꯕꯣꯟ ꯀꯌꯥꯗ ꯌꯥꯎꯏ? 1ꯒ 5ꯒꯗ ꯌꯥꯎꯋꯦꯕ꯫ ꯔꯥꯏꯠꯇꯩ ꯊꯤꯕ ꯇꯥꯔꯒꯁꯨ ꯕ꯭ꯔꯥꯟꯁꯁꯤ ꯀꯥꯔꯕꯣꯟ ꯅꯝꯕꯔ ꯀꯌꯥꯗ ꯌꯥꯎꯏ? 1ꯒ 5ꯒꯗ꯫ ꯁꯣ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯂꯦꯐꯇꯩ ꯊꯤꯒꯦꯔꯥ ꯔꯥꯏꯠꯇꯩ ꯊꯤꯒꯦꯔꯥ ꯕ꯭ꯔꯥꯟꯁ ꯄꯣꯖꯤꯁꯟ ꯆꯞ ꯃꯥꯟꯅꯔꯦ꯫ ꯑꯗꯨꯗꯤ ꯀꯅꯥ ꯔꯨꯜ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯅꯤ? ꯅꯪꯒꯤ ꯑꯜꯐꯥꯕꯦꯇꯤꯀꯦꯜꯂꯤ ꯑꯍꯥꯟꯕꯗ ꯂꯦꯁ ꯀꯥꯔꯕꯣꯟ ꯅꯝꯕꯔ ꯇꯥꯍꯜꯂꯣ ꯍꯥꯏꯕꯅꯤꯀꯣ꯫ ꯑꯗꯨꯅ ꯔꯥꯏꯠꯇꯩ ꯊꯤꯕ ꯇꯥꯔꯒꯗꯤ ꯑꯜꯐꯥꯕꯦꯇꯤꯀꯦꯜꯂꯤ ꯁꯤꯅ ꯕꯤꯅꯤ, ꯁꯤꯅ ꯑꯦꯐꯅꯤ, ꯁꯤꯅ ꯕ꯭ꯔꯣꯃꯣꯅꯤ, ꯁꯤꯅ ꯐ꯭ꯂꯣꯔꯣꯅꯤ꯫ ꯑꯗꯨꯅ ꯕꯤꯅ ꯍꯥꯜꯂꯅꯤ, ꯕꯤꯁꯤꯅ ꯂꯦꯁ ꯀꯥꯔꯕꯣꯟ ꯅꯝꯕꯔꯗ ꯇꯥꯍꯜꯂꯣ꯫ ꯑꯗꯨꯗꯤ ꯀꯔꯝꯕꯅ ꯆꯨꯝꯃꯅꯤ? ꯔꯥꯏꯠꯇꯩ ꯊꯤꯔꯤꯕ ꯑꯩꯒꯤ ꯕ꯭ꯂꯨꯁꯤꯅ ꯆꯨꯝꯃꯅꯤꯀꯣ꯫ ꯑꯗꯨ ꯃꯃꯤꯡ ꯀꯩ ꯀꯧꯔꯅꯤ? 1 ꯕ꯭ꯔꯣꯃꯣ, ꯗꯦꯟ 5 ꯐ꯭ꯂꯣꯔꯣ꯫ ꯄꯨꯟꯅ ꯀꯥꯔꯕꯣꯟ ꯀꯌꯥꯅꯣ? 5꯫ 5ꯒꯤ ꯋꯥꯔꯨꯠꯇꯤ ꯄꯦꯟ꯫ ꯀꯥꯔꯕꯣꯟ ꯀꯥꯔꯕꯣꯟ ꯃꯔꯛꯇ ꯀꯩ ꯂꯩ? ꯁꯤꯡꯒꯜ ꯕꯣꯟ꯫ ꯑꯗꯨꯅ ꯑꯦ ꯑꯦꯟ ꯏ ꯁꯨꯃꯥꯏꯅ ꯂꯣꯏꯔꯗꯕ꯫ ꯃꯁꯤꯒꯤ ꯒꯤꯕꯟ ꯀꯝꯄꯥꯎꯟꯁꯤꯒꯤ ꯃꯃꯤꯡ 1 ꯕ꯭ꯔꯣꯃꯣ 5 ꯐ꯭ꯂꯣꯔꯣ ꯄꯦꯟꯇꯦꯟ ꯀꯧꯕꯅꯦꯕ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯑꯃꯨꯛ ꯌꯦꯡꯉꯁꯤ꯫ ꯁꯥꯇ꯭ꯔꯁꯤꯡꯅ ꯁꯨꯃꯥꯏꯅ ꯇꯧꯕ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯄꯤꯔꯦ ꯈꯜꯂꯣ, ꯅꯣꯏ ꯋꯥꯈꯜꯗ ꯁꯤꯗ ꯑꯩꯅ ꯑꯣꯖꯥꯅ CH3 ꯏꯔꯦꯗ ꯅꯣꯏꯅ ꯈꯟꯗꯣꯏꯁꯤ ꯁꯤꯒꯤ CH3ꯁꯤ ꯁꯤ ꯕ꯭ꯔꯥꯟꯁ ꯑꯣꯏꯅ ꯍꯥꯟꯅ ꯁꯠ ꯎꯔꯛꯀꯅꯦꯕ꯫ ꯑꯗꯨ ꯅꯠꯇꯦ, ꯁꯤ ꯀꯅꯥꯅꯣ? ꯁꯤꯒꯤ ꯂꯣꯡꯒꯦꯁ ꯆꯦꯟ ꯊꯤꯕ ꯃꯇꯝꯗ ꯏꯁꯇ꯭ꯔꯦꯠ ꯑꯣꯏꯗ꯭ꯔꯁꯨ ꯌꯥꯏ ꯍꯥꯏꯕꯅꯤꯅ ꯁꯤꯗ ꯅꯪꯅ ꯗꯔꯀꯥꯔ ꯑꯣꯏꯁꯤ ꯀꯅꯥꯅꯣ? ꯁꯤꯒꯤꯁꯤ ꯂꯣꯡꯒꯦꯁ ꯆꯦꯟꯗꯁꯨ ꯌꯥꯎꯅꯦꯕ꯫ ꯑꯗꯨꯅ ꯁꯤꯅ 1 2 3 4 5 6 7 ꯏꯁꯇ꯭ꯔꯦꯠ ꯑꯣꯏꯗ꯭ꯔꯁꯨ ꯌꯥꯏ ꯍꯥꯏꯕꯅꯤꯅ ꯁꯤꯒꯤ ꯃꯃꯤꯡ ꯀꯩ ꯀꯧꯅꯤ? ꯁꯣꯔꯤ, ꯍꯦꯞꯇꯦꯟ ꯀꯧꯅꯦꯕ꯫ ꯁꯨꯃꯥꯏꯅ ꯌꯥꯅꯔꯦꯀꯣ꯫ ꯑꯗꯨꯅ ꯑꯩ ꯑꯦꯛꯁꯔꯁꯥꯏꯖ ꯇꯧꯅꯕ ꯃꯁꯥꯗ ꯄ꯭ꯔꯦꯛꯇꯤꯁꯀꯣ, ꯕꯣꯟ ꯂꯥꯏꯟ ꯅꯣꯇꯦꯁꯟ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯅꯕ ꯑꯩ ꯈꯔ ꯏꯔꯛꯀꯦꯀꯣ꯫ ꯅꯝꯕꯔ 1, ꯁꯤꯒꯤ ꯃꯃꯤꯡ ꯊꯣꯜꯂꯣ, ꯁꯤꯒꯤ ꯃꯃꯤꯡ ꯊꯣꯜꯂꯣ, ꯁꯤꯁꯤꯡꯁꯤ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯀꯣ꯫ ꯁꯝꯖꯤꯟꯅꯩꯀꯣ꯫
ꯑꯗꯒꯤ ꯁꯤ ꯁꯤꯁꯤꯡꯁꯤꯒꯤ ꯃꯃꯤꯡ ꯊꯣꯟꯕ ꯇ꯭ꯔꯥꯏ ꯇꯧꯔꯣꯀꯣ ꯈꯪꯗ꯭ꯔꯒꯁꯨ ꯀꯃꯦꯟꯗ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯁꯤꯒꯤꯗꯤ ꯁꯤꯗ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯊꯦꯡꯛ ꯌꯨ